Central Force की पर्सनल सिंगना बफर जोन हाइदुना सक उदब चैखै अमा चिंगलगा मणिपुर थुगाइबा मानबगी मओंगदा थमलिबा असिदा बीजेपी ने येंगदुना लेरे हाइना सुगनु केंद्र की एमएलए के रंजित ना मराल सीक्रे ngasi खुंद्राकपम ब्लॉक कांग्रेस कमिटी ने सिंधुना सगोलमांग कम्युनिटी हॉल दा बोट चोर गद्दी चोर की सिग्नेचर कैंपेन की थौरम पांगथोखरे थौरम अदुदा एमपी डॉक्टर अंगोमचा बिमोल अकोइजम खांगाबोक एसी की एमएलए ओक्रम सूर्य कुमार एक्स मिनिस्टर डॉक्टर के एच रतन कुमार अमदी एक्स मिनिस्टर एन लोकेन चिंगबा याउना पार्टी असिगी मसक नाइबा मियोय कया सरुक्या के थौरम अदुदा सुगनुगी एमएलए के रंजित ना मखा तारदुना कुमजा लिसिंग अनि कुनगा हुमदोगी मे अहुमदगी थोरकिबा इरांग असि हौरकपदा चुराचानपुर अमदी मोरेदा खुंदाबा मैतै सिंग ngakpibagi mahut puthorakiba इम्फालदगी ना कुकी सिंग होंदोखिबगी थवोंग अदु तौरोइदबनी मागी मफमदा ngak selaga thambagi mahut furup maselda khundaba mafamda hondorakraba matungda Central Force na buffer zone thamduna changthok changsin tawbada athingba thamlibasi Manipur Thugaibaga pangkakni fibamasi BJP gi hanagi chief minister na yenglaga karishu haidana laikhrabani asigumba laibaktiba thaudok sing asi matungda amuk khanna thokhalloi hairabadi miyamna state asidagi BJP bu marufangna muthattuna kumjali singani kungatare ki state assembly election da congress ki anobalenga ama thamba mathautai laipaga sida BJP na Huran lana da lengak sem ki bamaramda India gi miyam asi ngasidi hiram kaya da awaba mayok nare Manipur gi oina su kumja lising ani taraga tareta ahanba oina constitution gi wangmada namfu sapu da lengak sem ki loinana kumja lising ani kungani thoi da su miyam da minamduna BJP na lengak sem krabasu lengak lon heitaba na ngasidi lengak kaire chamjaraba miyoy kaya gi punsi loikre kaya amana masa gi mayumda Thadok laga lanjen aduna Leiri fibam soklaba fauba lengak sem gadawre haiduna miyam da minamli Congress party na kumja lising ani kungatare ki election da state asigi miyam bolu chingba ngamgadaba amadi Delhi gi high command gi yaka khaktada thabak tawroidaba mihut singh khallaga thadokani haina MLA Ranjit na makatana fongdoki Opposition ki MLA amoina khoina gasi assembly da ngangi ba public platform da ngangi ba lawri ba se masi ai gi lanai gi wa khudong chana na ba ai khoi manga gi wa khudong chana na ba lawja ba te masi Manipur gi ning ba kai ra ba awana tar ba iramdam ikhungam da ipai puna thanam bai iramdam sida refugee oina lanjena ba gi relief camp da lai rei ba mayam gi pen da ba gi kholong mayam sigum ba mayam sini khoina puro ngasi assembly da lawris adu BJP ne haibadi haining da ba BJP की मचुम चाबी खरना सोशल वर्कर की माइखुम उपसल ले हरगा कांग्रेस न नसी BJP की असोबा अखोइना खंगदे गई पोपदे गई उदे गई नसी दगिना थेपदा थाखरबा अदुगुंबा चाही कयागी ममा चा कयागी ममांग द थोकेबा अवाना चाही तरे खुंताखी बगी वारी लाइक ता मन तना नसी मखौगी ब 2023 की मे की तांग अहुम द थोकलेबा किनिङाय ओरबा नसी मक्सु हाइबा इशू सी लोइदगना लैबसे मसी सोहल लिबसिंग सिगी मथक्ता नखोइना तौबदगी हैतबदगी सोइबनी हाइबदा अखोइबु हुनरे हाइबा पेनेलेसिंग नाना कुम संग मुन्न ताव ngasi di aina haibase ta da yaro yadana ai mayang phumda asi thamjagya Nakalamoromda miyoi kharana khundrakpam kendrada senjaw thadaraga nongmai paiba geng khupu semlaga boat kanana hotnaba haurakli haina khundrakpam AC gi MLA TH Lokeshwarna thauram aduda fongdoki adubu nongmaina miyam ki hallaga punana bahodari oiroidaba thabakni nongmaina ki hallakle haiduna su mai leiduna chengadaba natte makoina thadorakpa khune kharana opposition da leiba MLA ni khangna yumda hangba relief camp amadi atai mafamda pinadaba firol sing yauna yum mai thadok lamba sanalupa lut tawba khaknatana lining thau sana mahi gi khuvam thugairamba asi geng khupu gi thabakni numit adu maktada Imphal is ki SP da ahenba force thabinana ba haibada matamdu gi chief minister na chatlunu haiduna thaраktaba maramna thaudok thokfam da leiba police khara adugi kumai yengduna laike Namfuda miyam gi hak mungani khalibasigi bayokta chap chan lepkani haina MLA Lokeshwarna makhataki illegal immigrant changa mayam Congress party su leader mayam sing su kanam tan encourage tawde aduna
masi gyan taminasi haiba pandam sidani akoina sanction jaribse karigino hai matamda Manipur da thokriba thohningdaba thodok mayam ama Congress ki Leiramba Chief Minister mayam anu moi palingai matamda Manipur da crisis thokiba mayam singse Congress party na las lenga palaba khata da neba solution poraga tangdu lekta ba state ama ohelamis Congress party na khata ni Manipur tangdu lekta ba Manipur ma porakwa adum poraga la I pusu porakani Manipur da hinjana piyom da pung tare ni panda lalon bi mayam na kaithel phami myam ni yon man loi hoje pung 12 bok yon man loi ngam drobni karigin ha Manipur gi economy se sarvana sarabne Manipur gi sial khung gi phibam sarvana sarab Congress party khadana natana masigi phibam je hanjala lapang amoi